ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ कुकी MLA तरागी डिमांड अदु सेंट्रल गवर्नमेंट की माइकैदगी खनब लेते केदुंग एडमिनिस्ट्रेशन अनि थोलोय हाइना यूनियन होम मिनिस्टर न CSO सिंह थाजब पीख्रे लमदम मसिगी ओलंपियन यावना मखल कयागी अवार्ड अमदि मेडल फंख्रब सानारोय सिंह मखोय मखोयगी अवार्ड अमदि मेडल सिंह हंदोकनब वारेप लौख्रे Leitan pokpida toilet changnanaba yumgi maning thongna thokluba naha ama kuki khulai paibasingna numai kapsilakpagdagi soktuna aruba phibamda ras medicity da laikanakre amari tongan furuk ki miyoi kyanu release tuna Imphal East District ki DC ki khuthangda Union Home Minister Amit Shah da memorandum pishinkre Kurumjari, MAMI TV Prime Time News meeting tabir puna pu amarji talk som na taram nok seri hoji pau sandok na pijari. Hojik Manipur da leiriba Bharat ki Union Home Minister Amit Shah ga lamdam asigi maira faibi kethel fambi amadi kokomi yaungna CSO singi mihut singa unakre. Ngasi ahanba oina Raj Bhavan da maira faibi amadi kethel fambi singa unaki aduga kokomi gi mihut singna CM gi office da unaduna wari shanaki. Union Home Minister amadi Manipur gi Governor unaraba matung da tholakpada paumi singa unaba amada nupi kethel amadi sinpam kanbalup ki President KSS Santi na haiki. Union Home Minister ga unaba aduda kuki lalaw singa chatnari basu khudakta handou lamdam asida NRC sana halu maitai michaibu ST da san halu National Highway da sathariba economic blockade khudakta handou halu sugi chatna kanglon thugadiba sing chairak piu amade lamdam asida thokleba kangluf ki irang asi loisinna ba honabiu haiba wafam sing thamki Maira Paibi Singh Thamkibu Wafam Singh adu taraba matungdi Union Home Minister na irang asi soidana santi da hanjin hangani adubu kudak de hekta pangthokpadi yaroi kangluf ki luchingba singa wari sanagani amadi nimit nini khumni gi manungda irang soidana laksingani sugi satna kanglon thugai basing soidana serak figani lamdam asida tongan ba administration ama semba haibadu khak waithokloi Miyamna tongada thajabiganu santi puraknaba hotnabada mateng pangbiu NRC gi oinadi state lengakna tha ahumgi mamangda committee semdana yengsinba amadi thijinba hokre Imphal dagi hallaba matungda ehak namit tarani gi manungda amuk hanna Imphal da lakani haiki hairi Mute Kangbo duni Union Home Minister unaraba matungda Manipur gi Governor gasu unaduna wari sanaba naba matam Governor gi maikai dagi hojik tongan mafam singda thokliba relief camp singda ima singda chatpiduna awat pasing hangbiduna mathau taba awat pasing mahaki maikai dagi mateng pangjage haina su phongdorki hairi Kiwai na pisali aduga wawai na su haizare aduga loina na ay khoina hujik khoi ba thogdok asidi gari dagi tholak yaibu kana gumba kharana dia schedule cast demand committee tawrubadagi tawrupani haiba wafam sidi masidi plan ba wafam ni madudi praja khuding maki hau hakni amana pamba haije launa dana loina lai ba ngatani adubu asumba ma sarkar na poraka tawrfam thokdo case lei banina madudi sarkar na poraka do por ama su oi maduda base tawrakanda masi aikoi gi landar pani haiba simati aikoi yaba ngamoy aduga loina na sin kuki sina magi mafam duda akoi gi security force na Myanmar gi military rule na takhaira kanda in Manipur da landara kanda Manipur gi lam lauraga laini haiba judi India government gi mai chi ba India government da singna bani amosu Manipur government da singna bani masi India government and Manipur government na hakchin na lobam thoi masi gi maramda kupna naina bam thoi haiba se aina mayam da thamjari aduga loina na aikoi na ngasi thamjarami ba po singchida Amit Shah na Honorable Home Minister na pirakpasi kari haina pirai Manipur da ngasai nya haijagiba ethnic line da karingba makalamatagi kaino koigi administrative unit semba yaroi haibasida mana hairakpasi man thambirakpasi madu oigadra oiroidra haibadudi koina kumna naina ba masangi mana haibasi Manipur da ani thopagi karigba amata laite sungkai kairoi madu gaidana bai bonagani ai mitarani gi matungda ai amukna lakigani aduga loina na ngasi numini khatang ai bi ko ima ibeng sing na pot maman hengatana wari ba se athuba matam
Union Home Minister amadi Governor ga unabadu da poirei leimaron meira faibi umo angkil nupis samas kanglamai wasdep kil amadi khwairamman kaithel ahom gi mihut singsu saru yaki kokumi yauna maitai mitai fangal amadi nagagi CSO singi team aduna Union Home Minister ga CM office da unakiba ga loinana memorandum amasu pisin kre hairi Union Home Minister ga unabadu da kokomi gi office da pangthokiba paumi singa unaba amada convener Jitender ningomana haiki Union Home Minister gi maikai dagi athuba matamda numit marini mangani asida Santi Puraknaba Sumsoi Shoidana Hotnagani, Manipur Miam Nasu Haijariba Asida Yabiyo Amadi, Mating Pangbiyo Haina Tazaba Pirami. Kokomigi site gi kuki militant sing na micham miam da nongmai kapleba asi kudak ta lephalo aduna trabadi Santi Purakpada Amadi, Tangdu Leitaba Punsi Puraktaba Yai Haiki. Kokomigi site gi yamna akan na mawong da su handoknaba Amadi, handoktriwa fawba kuki singa wari sanada na bayaw na wafam kaya amasa taksinki. MLA Taragi demand adu central government ki maikai dagi khana balai haina su phongdok lamki haibo yauna wafom kaya amasu phongdoki Lalu bagaimana pergi koko misu ini terus sahaja mama pergi najuru ini hari ba menjawab dah koko migi nanti di sem sahaja pergi segi mana si pergi mama dah semitok jadi hari si pergi pestara depan pali serupani tu na kayu pani itulah masih dah malu na kina menjadi pemain sini yang sebelumnya pergi subject matter mari dah ahan pergi terjadi itu yang ada ini patutnya ahan dah pergi terjadi protection of the territorial and administrative integrity of Manipur haiba ama aduga ani subada May 3 2023 Chin Kuki narco terrorist aggression on the Manipuri Maitis haiba ama subada impending threat to the due to the re-emergence of the new Golden Triangle and narco-terror funding in the northeast state of India, Haibama. The Mari Subada involvement of Assam Rifles with Chinkuki narco-terrorist force and the compromise of international border where Chinese military influence predominates. Haiba, see, canoning, see, Michael, Kanan, aduga atopa aikoina sigi matungda aikoina sigi memory sida koi request tawjabo tum khara lei koi request tawjabo si koi manga Amarom dengan sinungtil Union Home Minister Churachandpur da chatuna mafam adugi CSO sing amadi atai lusing basinga unadana wari sanakre Union Home Minister Churachandpur da tunglaba matanda mafam adugi miyamna Bharat ki machu ahumge firan faiduna lambi gi matai sing da leptuna taramna oki Wari sanaraba matung da nungtil pung mari minit ifu taba matam da Imphal da halaki. Khongchat adu Union Minister of State for Home Nityananda Rai Chief of Army Staff General Manoj Pandey amadi Eastern Command Army Chief Lieutenant General RP Khalita Saruk Yaki hairi. Lamdam masida hojik thokliba kanglup ki oibe irang asina laingakna athubu matamgi manungda mahusagi punsida hanjindrabadi Manipur gi Olympian yauna makhal kaya gi award amadi medal fanglaba sanaroi singna makoi gi award amadi medal sing handokna ba warep lokre ngasi Manipur Press Club ta pangthokiba paumi singa unaba amadi Dhyanchan award L Anitana haiki lamdam asida kuki terrorist singna satharak liba mihat mipun amadi yummai thabagi thawung asi khangba ngambagi wangmada leirakle Susat na riba kuki lalhoba sing center amadi state laingakna free thabagum tawre Bharat laingakna Manipur bu thugaina ba sinbigano Manipur na Bharat ki mahut sinduna sana khonaba amadi atai hiram singda achobu thodang kya loduna lakli hojik lamdam asida miyam gi punsi amadi lan thumgakna na ba leiriba central force na thaiduna leiri Suda leiba kuki lalhoba singna ngasidi Manipur se mache tanu thugai gadore masi thugai bidana ba aikoi di peace pami nusi jana leiba pami aduna ngasi aikoi sanabagi lamse leiba aikoi sanabung khangde koi sanabadi gi diraba kanmana hena lui haiduna ngasi aikoi myamna pullaga India gi prime minister da home minister da aikoi myamna memonda ma pisin nabagi so koi tharang tawjari aduna ngasi thoiba thawdo ase athubum matamda India gi prime minister home minister lochen biu aikoi gi imai pani prime minister sung
Home Minister se mekoi dai koi na thajaba thami ba se thajaba mangan bigano asumba well to biyo khulai paijadra mite ekoi se masi asumba well phangan biyo Manipur mache ta na thugai bigano ekoi na India bu yamna nungsi iram dang gidang ta amadi Manipur ase India gida achauba thaudang loi bani mixer purna honak da aduna asuk chamjaraba mite ekoi bu thausa bida bu mo uba khulai paiba army singi na karimata Mamang the May Tarabhala would work, young do living a me, Moigi Imungi Matu Masa, the minute of Tagi Mu young like a dra. Adumba, down the Pazataba, couldn't Tarang Tochilaman, Gauram, Labor Mamma said, we gonna Tung the wet lifter Kunjarani El Sarita footballer Bambam Amadi Bimol Zitna Saba team Amana Poini Panyawa memorandum Amasu Chief Minister and Birenda Fisinki. Sanaroi Mirabai Chanu Su Kongjang Duda Saruk Yai Haina telephone gi Kutang da Mahak Masagi Oibu Wafam Sing Pongdoraki. Wangkai Kuno Soibam Laikai the Labour Peace Committee Wangkai Kendra na Sinduna ngasi na mit yung mupung tarani 2 minute taraga mangarom taba matam da Wangkai Kendra the Labour tongan ufuruk kemiyo ikiana memorandum ama Union Home Minister Amit Shah da pisin na naba forum pat the Labour Imphal East District ki DC Kumantem Dainagi Office Kusinakre. Memorandum aduda hojik oiriba Manipur gi tangdo leitadaba phibam asibu hanagi mahosagi punsigum hanjin hanbiu suda leiriba kuki khutlai paiba cadre sing amadi illegal migrant sing masak khangdokpa national highway sing da panduna leiriba essential commodities items sing purakpa gari sing apan ba yaudana pusilakpa ga loinana Manipur gi integrity amadi integrity territory ngakpa ga loinana kuki militants sing na taliba separate administration pidaba amadi sing gi district sing da poppy plantation toriba illegal migrant sing tingba asina sing kaya amayauri. Memorandum pisin bagi konsep aduda naga maitai pangal amadi maitai ki jati ki miyoi kaya na saru yari. Wangkai kuno sagam laikai da labor citizen clubs tagi lamtharaga forum fata labor Imphal SDC complex power set ki. Memorandum pisin bagi konsep aduda saru ya ki peace committee wangkai kendra ki convener Mahendra Naurem no phungdok ki bada India macha amoina Myanmar dagi sangsin lakwa immigrants sing na yelhong ay dagi lerak laba yelhong sing da ahing amada mafam taraga ni puanda lan horakpa asi Manipuri ama oina khang mangamde maramasina India lengak na meeting changbi dona mahusagi punsida hanjan hanbio haiduna memorandum asi pisin mani haiki mayam punamak ikok nona Manipuri praja punamak awana tarba punamak aisa Mahendra Naurem convener akoi peace committee wangkai ne ngasi si akoi deputy commissioner da akoi Kogi ngasi asigum laba kuki militant singsina tawragiba activities singse Manipur da surchana bayaroi reserve forest thamgadabani aduga poppy pambi thabe yaroi haibna singba aikoi kogi demand memorandum taruk loinana aikoi deputy commissioner Imphal East da aikoi thagat thamjabani loinana ngasi aikoi ngasi aikoi se Indian citizen nasida aikoi gi Myanmar dagi lakba adugum laba refugee sing aduna Manipur da lan tarakpa sida aikoi India macha moina aikoi khang mangamde na aikoi haijabaga loinana ngasi aikoi na India gi flag sizinaraga ngasi ge sigum laba aikoi gi memorandum pisan basida aikoi honorable aikoi Amit Shah ji amadi honorable Prime Minister of India Modi ji ani mak khangbina noi dongta aikoi ngasi se India gi flag sizin najabane India macha moina India da sigum laba loilam moiba aikoi gi Myanmar da gi sangsal lakpa adugum laba marvel singsina angakpa phangna longri selaga aduga sugumba koi Manipur da leiba koi praja punamakta ahing ama ngasi ayuk angan bada Imphal East District ki pukhau leitan pokwi da toilet changna na bayum gi maning thong da thoklaba naha ama kuki khutlai pai basing na nomai kapsilak pagi thodok to soktuna aruba phibam da ras medicity da laikan nakre soklaba miyoi adugi maming sagol sembu da sei kun ga manga apok pa bimol kawi mahakin nangal da panba nomai maru amana mathawak ta phaudorak tuna satkibadagi kodak ta Janims ta pukatuna laikan naraba matung phibam lurak padagi ras medicity da refer tawrakibani hojik ICU da laikan nari hairi mafam adugi khunja sing dagi phangwa pawgi matung ina sagol sembu da nomaina panduna sokle haiba khangbadagi khunja sing sangsin duna kuki khutlai paiba singa nomai kapna ki hairi kuki gi khulai matik sana pairaba kanojing sniper ne haina jing ne ai gi wakhan di haije nangal lom digi palak pani khang khang da da palak pani landarak pani haitare ko palak pani adu palaga ma ji sona ko phawdo sapade khoi yamna aruba phibam na khoi je lantheng naraga kaino to banga sai lokthok puchang badu so amusu yamna kaino to ga kapsale ba moyi nongmai cha aroi bi thak da kapsale ba adu mayam do face to khoi je pukhalaga fast se khoi gi porompat hospital digi tokjaraga condition ji lu budigi
ꯁꯤꯕ ꯑꯃꯁꯨꯡ ꯆꯪꯕꯒꯤ ꯂꯪꯗꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯅꯤꯁꯤꯗ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯣꯝꯗ ꯔꯤꯐꯔ ꯇꯧꯔꯒ ꯁꯤꯗ ꯍꯧꯖꯤꯛꯁꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯔꯥꯖꯇ ꯍꯧꯖꯤꯛ ICUꯗ ꯄꯨꯊꯣꯛꯑꯒ ꯂꯩꯔꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯑꯗꯒꯤꯗꯤ ꯁꯦꯟꯇꯔꯒꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯀꯨꯀꯤꯒꯤ ꯕꯣꯔꯗꯔ ꯌꯥꯝ ꯅꯛꯅꯕ ꯑꯦꯔꯤꯌꯥ ꯑꯃ ꯑꯣꯏꯌꯦꯕ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟꯁꯤ ꯊꯧꯅꯥꯁꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ IGR ꯁꯥꯎꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯐ꯭ꯔꯟꯠ ꯃꯅꯤꯄꯨꯔ IFFOMꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ngasi Manipur Press Club ta pangthokiba pawmisinga unaba amada lup asigi advisor jagat thaudamna hai mamangai degi hongna Manipur gi nupi yauna mioi lising amaga samanga fact encounter da hatpada chena duna hojiksu Assam Rifles ki mathakta case sathari hojik su da leiriba singna toning bata toriba asi Assam Rifles na tho anmani tha asigi ahum da Surasanpur amadi more da thokiba thogdo adu mafam sing adu da leiriba Assam Rifles ki kangbuda matam sana ngaklam labadi thodok sing asi thoklam loi hojik lainga ka su chatnariba KNA KNO asi Myanmar gi terrorist ni hariba lup sing asigi afong ba camp kaya AR na kan khatuna thamli amadi Myanmar gi People's Democratic Front PDF ki more dagi kilometer ohumrom chatlaga leiba Holland 5 village da su chatnariba sing na sangjafam piduna thamlaba su AR na tumina leiri haiki KNA KNO gi lalobadu ngasai ka hojik so dum akoi portal jinde engbiu Thangnaba Yumlang Naba Myanmar da KNA KNO is a terrorist organization in Leromani. It's a terrorist organization. Pare Mabam Kangok de Manipur la KNO KNO ge shoots Sana de suspension operation Sana Gadam Sana Yare. Go Yare my ground rules you can know my am singing policy my am the peace normally shoot always a peaceful in another. My am sing the general public the disturbance to the but Sugi Makada, Suju supervision to riba Assam Rifles. Mokoi Makada, Nasidi Maruina, Nasagi Su militants, Maruina Keno say it has grown to a monstrous size. As over monster and wall level. A big monster. Masini Amichaji the Queen Kangi Brahmis. Hojik lamdam asida thokleba thodoksinga asigi matangda Bharat ki President Draupadi Murmu ga ngasi ayuk MPCC ge mihut kangbo amaga unakhre hairi unabadu da CLP ge member o ibobi MPCC ge President K Megachandra CWC ge member Gai Khangam MLA K Ranjit TH Lokeshwar MPCC ge BP Hadeshwar Goswami AICC ge Luchingba Singh Arjun Kharge amadi fact finding committee ge member sing sharu yaki President Draupadi Murmu ga unaba adu da MPCC gi maikai digi hojik Manipur da thokliba irang asigi matang da report ama pishinduna meeting sangbinaba su taksin ki hairi hojik Manipur da thokliba kangluf ani gi irang asida Jiribam district amadi Tamenglong district ta irang asida ingna chikna leinanaba tongan ba Jiribam amadi Tamenglong da leiriba community leaders singi oiba mifam pangthokre Jiribam gi Usathol da leiba marfuga taret battalion CRPF ki CO Tapan Kumar na sinduna pangthokiba peace meet adu da Jiribam district police ki SPM Pradip Kumar 39 Assam Rifles ki CO Akash social worker and Buddhachandra Koki NP Jirito Sem gi president Min Thang Peace Committee Jiribam gi convener Tahemang Panmai Jiribam gi MLA MD Achapudin All Jiribam United Club ki president M Maipaksana JDU gi secretary H Priyananda Jiribam gi SDO S Indrajit amadi Jiribam amadi Tamenglong da leiriba tongan na Maira 5B CSO singi makok thongwa mihut kya na suru yaki toromadu da community singi marakta santi oina ingna chikna leinana ba warep sing launaki panba yabadi Jiribam district asi punna jati taraga taret na khundaminariba district amani Manipur gi saktam kaibe yaroi angamba thakta Manipur gi integrity ngakna na bahona gadabani amadi aikoi nasu support tawjari amadi MLA tara yauna Manipur gi saktam kaibe yaba thabak chatharak pasingda ain gi oiba action lokhat haningi haina Jiribam gi local MLA MD Achapudin haikre ngasi Jiribam gi pawmi team amana Jiribam gi local MLA MD Achapudin ga hakthengna na unakiba aduda
MLA na makhatana haikibada Manipur gi mafum kayada lanjena duna lainariba asi laibak thibani Jiribam gi manung hanjin mafam sing da laiba miyoi sing yauna relief camp ta lairiba sing da amadi Jiribam gi miyoi kaya Assam da sian duna laikiba sing da su ai gi maikai da gi sana thaknarba sing amadi Hawaii na chingba mating pikiba laikre adubu Jiribam gi laibak fawa amana Jiribam district asida hojik fawa da irang thokpa gi wari laitri asigumna makhatana peace oina lehensi loinana Manipur praja pumbana hona vidana hanagum santi leina naba hona minasi haibu wafam sing haiki Kuki MLA Taragi demand ado central government ki maige degi khanaba leite kedonung da administration ani tholoi haina union home minister na CSO sing da thajaba pikre lamdam masigi olympian yauna makhal kya gi award amadi medal fanglaba sanaroi sing na makoi gi award amadi medal sing handokna ba warep lokre Leitan pokwi da toilet changna na bayum gi maning thong da thokluwa na ha ma kuki khulai paiba sing na nomai kapsilak padagi sok tu na aruba phibam da ras medicity da laikan nakre Amadi tungan furuk ki miyoi kya na release tu na Imphal East District ki DC ki khutang na Union Home Minister Amit Shah da memorandum pishin kre Matang asida MAMI TV Prime Time News People Sinjari mit yang tabiru kuring mupo amberjit hoksum na mukana kurum jari.